ngase yu phong ki tongan tongan manipuri si phong singdigi maru ebe I pausing khungo sarakana manipur to optional gi meke digi myam da share to zagi ahan bada maru ebe pawama lord khre khan naramba ani sina fangle sieluraga luhong na ba thorang tori ba kwakta dagi ruhida elais malika sei kunga mathoi kopi nupi ama Thoroibok Turel gi khunung da sina phangraba tungna mapuroi bo oigadariba MD Anis Lord Kre haina launa ruraba matungda ngasi asi bhaksang ona torbung sabal mamang lakai ward number 4 GP gi khonglam amadagi phangre thaudo dugi matang na phangba paun hai miwe amagi asi bhaksang bairang police station na konba torbung sabal laikai da leiba khetri mayum manglem sau amasum phaurembam ibungogi Tainabada sen drain amada sirga leire have a pow amaka konki pow dugi matung in a moirang police station gi team amana mafam dura sang sinduna yeng bada khudaki oina masakang bangam kide asi bahaksang aduk pum tharam laba maramna nongmani nigi mamang na sibu oigani haina launari maki haksang gi mapan thongda dakpham amata leiramde maramaduna ma kam dauna sibano haipa chapsana khang bangamdri haina su police ki pow asina haidi Maki asi baksang adu forensic science ki team yauna marang police station lokala batungda police custody da leriba maki mayambana siraga phangniba miye du maki manaw nupa anisni haina masak takhi haksang adu postmortem tawnana bidama ngasi numidang wairam rimski mokta pukalakre nupi masa asi sikhibaga mari leinana police na aniski apokpa masu mayamba pharaga leiribani heba pawmusu ngasi phong hiba si phongsinga phonare amasung atopa pawamana Designated KM da makoi masil thang na thinabada amasire Central Government Manipur lenga amasum larhulup singa maikai ahum gi oiba Suspension of Operations chathaduna Designated KM ta leidibe kadar masil gi marakta ningai sangdana duna khatna sainabagi thaudo amada thang na thinduna kadar ama hatkre hana sunabagi thaudo odo Bisnupur district ki manung sanba Sothe village ta leiba BDF KM manung da hangba Designated KM gi Sector number 3 da ngarang numidang pung nipan makhairam tabada thokibani thaudok tu da laikhidraba miye adudi Churchampur district ki manung sanba dumsomul dagi ti tongminthang seyeng khaigatare apokpa laikhidraba ti thauja khaini mark sector number 3 gi berek ta leibani maki mabuk ta thangna thinkhibagi dakpham lerami mahak ZRA gi kedarni maki berek adumak ta da leiminaba ZAR gi kedar Lianchin Khup Hawkip Allies boypung se kuntrago homdoin hatpo oigani haina launari I taiba thang amasu maki manakta lerambadagi fogatkre mihat pani hairibe kadar adusu Bisnupur police na fare asi baksang adu police na lokholaga postmortem midama impal purakre haba pawmusu ngasi phongki pasi phongsinga phonari romdamasum yamna nunang nge oiba pawmani ma'am none the covid light parks na sandorpa yabagi akiba leire Haukiba Thakara Sida Manipur COVID License Sandorpagi Sang Yamna Hantarurabagi Tungda Ngarang Nune District ki Nungba Subdivision gi Manungsana Laiba St. John High School gi Paris Hostel da Laiba Mahairoi Mari COVID-19 positive oiba thengnabaga loinana makhoi gi contract tracing tawbada license asi matau karamna sandorakibano haiba sapsana khangmangamdre maramsina khulasida license asi parksana sandorpa yabi oithokpa leire hiramasi gi matangna Nune District ki CMO Dr. Edwinga Pauxiesi ga wari sanabada mahakna hai school asigi boarding da leiba mahiroi mari ngarang masa nungairakta CIC nungbada RAT test tawbada COVID positive oiba thengnarakibani madudagi layong uthokpa mahiroi ahum makha tana layeng sathanaba Jenims ki COVID water pukhatkit lonana atopa asymptomatic oiba mahiroi home isolation tawduna thamli makhoi mari maki sample RT-PCR gi test amuk hana sathagani haidi makhoi gi contact tracing tawba matamda makhoi mari mak tha ama room gi mamang gi boarding asida lengdina lerakhi haina khangmangam khi maramsina license asi matau karamna sandorakhi bano haiba khangmangam dana leidi makhoi mari positive oiba gi report asi hek phangbaga district surveillance officer gi team ama sangsinduna boarding asida leiba staff yauna punamyoi nifugu humdoi ngasi RAT test toki maduda makoi punamak negative oiba thenare makoina leiramba boarding adu containment zone ona lakthokibaga loinana mi chatak sin tawbuda athingba thamle adungapu makoina tamlamba St. John High School asidi hauji class tawba lab 3 maramasina school asida tamliba mahairoi singi marakta amadi school asina leiriba
एम खुनौ खुंजासिंगी मरक्ता कोविड की लायोंसिंग उथोरप यारोक्लाबदी मखा ताना पाक्सना लाइचल असि संदोरखिदनबा लोखतफम थोकवा सक्षिन थरंगसिंग लोखनब सेम सादुन लाइदे हाइकेबा पावमसु ngasi फोंगिबसि फोंगसिंग मरुइबा पाव अमा ओइना फोनखि Barak thana mapalam geba pau khara EO bu yaung narak padigi Oxford AstraZeneca vaccine kapa Europe ki leva khara tokna khre Medicine regulators sing amasung World Health Organization khudong thiningai oiba khudam sangnam leite haijaraba fawda Europe ki leva sina Oxford AstraZeneca COVID-19 vaccine kapa lepna khre vaccine asina e orakpagi akiba leibdagi vaccine asi kapa ki narakpani haukiba sahida Norway Denmark Bulgaria na vaccine asi kapa lepkraba matungna Germany Italy Spain amasu Netherlands nithokaba numitagi COVID-19 gi vaccine kapa lepkhibani haukiba sayol the World Health Organization na khudong thiba mat leite haikiba leirabasu Oxford AstraZeneca vaccine soidana kapnaba taksinganu haina lebak singda haikiba laikre haina supausna makhatari atopase phong amadana asumna phongli masagi nupi halamba ani siduna leiramle Moirang police station gi Kharom the kilometer taragani thoi tarahum doirom satlaga leiba torbung sawal mamang laikai gi drain amada ngasi nungthulpung ani makhairom taba matamda nupa ama siduna leiramle mapum madu siriba miyoy du manak nakpada leiba miyoy singa thengnarakpadagi Moirang police station gi OCR ke Anil Kumar amadi forensic science ki kangbu sangshinduna si baksang adu kumni yengsinki laikhidraba nupa adugi maming nongyamayum anis saikun ngatar apokpa MD Zalauddin Kawi mahak terakung sangbi Ward number 1 lagi laibani police ki paunoi anis na siduna leiramba matamna masada thuidokpa dakpham leiramde mak mayai kaba chinjak hena sasilubadagi sibo iramba yai haina thajanari laikhidraba anis kwakta makha Ward number 7 dagi maki loinabi Aribam Malika Begum Alice Rohida sai kungani thu apokpa lekhidraba Nizamuddin bu thasi ki taraga marigi numidang pung taruk makhairom taba matamda mayumda satkani haiduna puraga thokibadagi thiba khangduna leirakhibani maki loinabi Malika Begum na mathang numiki nungthil pung ama taba matamda terakhong laithel lok punungda asiba haksang oina phangkhibani thaudo asigi matangna police na makpu phanaba thirakhibani maki apokpa amadi mayambasu pharga police na wangpong chathari masidana tana miyoi kyasu police na pharga hauji wangpong chathari bani laikhidraba anis ki haksang adu Moirang police na lokhalaga postmortem tawna rims ki mokta thamkhre haina su pausina makhathari masum lusilakpuna tentangna atopa pawng tanga mayam da share tawjaramge Nupi ahal gi masana phubada mamaton sining sita hinghore jajani mya Manipur gi pauksi di Urkhul district ki Poikhul dagi laklaga haujingna Kamjong district ki manungsana leiba Sangsing khulda leiba AS Mayofi saini fugotre Mapuroi laikhidraba AS Jokef ki nupi ahal gi masanu pana mamaton mayai ka bachinjak sasilaga phubadagi soktuna sining sita Imphal gi Langol da leiba sija hospital pukhatuna aruba phibam da lekana khre thaudo asida senari bu nupa masadu mayum thadoktuna sen khre mak miyamna amuk tanaraga pharaga phubada khara sokhi aduga amuk nanthokhtuna sen khibani hairi thaudo adugi matangna Urkhul gi regional naga law and body gi kangbuna soklaba nupi adu sija hospital pukhatuna lekatnari maki kok amadi khawrina singba sokhi maki kok adu tongan mafamda kaibadagi surgery na singba tawkhi thaudo adu soklaba nupi adugi responsible pumba maraleba nupa masa adugi imung manung na pugadabani loinana makha tanasu nupi aduna hek phatriba phawa layeng bada sangba senpam punama puthokadabani nupi adugi tungi punsida makha tana pamdaba thodok thoktana ba victim gi imung manung gi miyoi singna nupa masa adugi ahalaman singda khangali karigumba nupa masa aduna makha tana mama tonda makha tana kihenba madi phu saiba satharaglabadi maki mathakta akan mathabak su lokhatkani haina khulgi authority na khangali hairiba pawmusu ngaji phongki basi phongsin phonari aduga myam ngasi goinadi hauji goina matang sa lusinjarage anobu I pawhak ilebag myam update pijarake haina Manipur top channel gi makedi request saujari and thank you